South Korea hariba country asi Prithivigi miyamna the most depressing country in the world haina khangnariba. Mafam asida suicide ki rate asi asuki matik wangi. Chahi amada miyoi kiyana suicide kiya ama tawri. Tawbutabu hawjikti robot fawba mafam asida safe oidre. Yamna nauba case tamana South Korea da lepa laitana thabak suhanduna thamba robot ama suicide toramle hairi. Article asi ki topic asi Prithivigi mafam kiyada publish tawnari. South Korea da laiba robot supervisor haina khangnaba civil servant robot ama staircase tagi tarakpadagi unresponsive oina thenakre. Masi country asi gi ahanba robot suicide ni suhairi. Gumi city council gi officials na haibigi matung inna robot supervisor asi city council gi building asi da shift mapandagi na manga fawba thabak tawduna laiba robot amani. Masagi civil service ki ID card su leje. Hairiba robot asi council asi gi staff sing na haukiba Thursday gi 4 PM adwaida unresponsive oina leramba du thengnarakibani. Thawdu adubu hobo miyoi sing na asumna hai. Robot asi hanaga manadaba mongda karigumba ama leibagum jaga amada ikoi koina chattuna lerambadagi staircase ta ontharakibani. Robot asi staircase ta chathok chasan tawba robot ama nate floor amadagina floor ama fawba chatpa asida elevator sirinaraga chatpa robot amani. Staircase adugi manakta chatkadabagi maram amata laite. Aduga thawdu asigi matangda kamana chingba instruction amata pikibasu laite. Amana malfunctioning na oibasu nate hairi. Robot asi 2023 dagi sirinaba horakibani. Masibu sariba asina California based robot weather company Bear Robotic hariba asina sabani. Robot asina tawriba thaba asi non-stop ta tawbani habi yai. Mayamnasu hena khangliba aduni South Korea gi working hour asi asuki matik sangi. Korea gi workers sing na fawba hapta amada non-stop oina pung yankai manga tangai fadraba ganda humfu fawbadi suba yawi. Robot asina society tawriba asi maram asina oiramgani hainari.